ꯁꯅꯥ ꯁꯤꯡꯒꯤꯜ ꯊꯃꯣꯏꯗ ꯍꯨꯔꯥꯟꯅ ꯊꯥꯈꯤꯕ ꯄꯥꯝꯃꯨꯕꯅ ꯃꯤꯔꯥꯏꯕꯤꯔꯛ ꯄꯥꯊꯤꯗ ꯀꯨꯝꯗꯨꯅ ꯇꯣꯛꯂꯤ ꯂꯦꯡꯖꯕꯅꯤ ꯃꯅꯤ ꯄꯔꯦꯡ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯕꯁꯟꯇ ꯃꯄꯥꯎ ꯄꯨꯔꯛꯄ ꯊꯃꯣꯏꯒꯤ ꯀꯣꯀꯤꯜ ꯂꯝꯍꯦꯟꯕ ꯄꯥꯏꯁꯤꯟꯗꯨꯅ ꯇꯣꯡꯂꯕꯗ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯠꯂꯕ ꯊꯃꯣꯏꯒꯤ ꯃꯍꯨꯠꯇ ꯌꯥꯎꯔꯝꯃꯤ ꯊꯧꯗꯣꯅꯨꯡ ꯑꯃ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯑꯔꯪꯕ ꯐꯤꯔꯥꯜꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤ ꯋꯥꯔꯤ ꯀꯌꯥ ꯃꯔꯤꯜ ꯄꯥꯟꯗꯕ ꯃꯩꯇꯩꯒꯤ ꯊꯧꯅꯥ ꯐꯕ ꯃꯩꯇꯩꯒꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯀꯅꯥꯅ ꯂꯥꯟꯃꯤ ꯁꯤꯡꯕꯨꯜ ꯁꯦꯝꯗꯨꯅ ꯏꯪꯂꯕ ꯅꯤꯡꯊꯝ ꯃꯔꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯃꯤꯡꯗ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯀꯅꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯐꯤꯔꯥꯜ ꯃꯔꯨꯝꯗ ꯄ꯭ꯔꯖꯥꯕꯨ ꯁꯂꯥꯛ ꯁꯥꯍꯜꯂꯤ ꯆꯥꯎꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯥꯌꯔ ꯁꯪꯁꯥꯔꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯌꯥꯅꯨꯡꯗ ꯊꯝꯂꯒꯦ ꯍꯣꯠꯅꯔꯤꯕ ꯊꯧꯅꯥ ꯐꯕ ꯃꯤꯔꯝꯒꯤ ꯑꯊꯧꯕꯁꯤꯡ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯁꯅꯥ ꯂꯩꯕꯥꯛꯁꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯗꯦꯗꯣ ꯏꯄꯤꯛ ꯄꯤꯛꯂꯕ ꯂꯩꯕꯥꯛꯁꯤꯗ ꯄꯥꯟꯒꯗꯕ ꯃꯤꯋꯥ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯐꯅꯦꯛ ꯃꯔꯨꯝꯗ ꯊꯨꯞꯇꯨꯅ ꯂꯩꯕ ꯅꯨꯄꯥ ꯀꯌా ꯑꯗꯨꯅ ꯃꯃꯤꯡꯒꯤ ꯆꯤꯝꯕꯥꯜꯗ ꯈꯛꯇ ꯊꯧꯕ ꯃꯩꯇꯩꯒꯤ ꯑꯊꯧꯕ ꯑꯣꯏꯔꯕꯁꯨ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯕꯨ ꯃꯆꯤ ꯃꯆꯤ ꯎꯆꯤ ꯆꯥꯛꯍꯣꯟꯒꯨꯝ ꯃꯔꯥꯏ ꯆꯥꯏꯊꯍꯜꯂꯤꯕ ꯁꯥꯍꯦꯕꯀꯤ ꯊꯃꯣꯏ ꯅꯤꯛꯂꯤꯕꯗꯤ ꯏꯇꯣꯞ ꯇꯣꯞꯄ ꯃꯩꯇꯩꯁꯤꯡꯗꯨꯅꯤ ꯀꯨꯏꯗꯦ ꯆꯤꯝꯕꯥꯜꯒꯤ ꯋꯥꯍꯩ ꯊꯕꯛꯇ ꯊꯣꯛ ꯍꯦꯛꯇ ꯑꯣꯟꯊꯣꯛꯈꯤꯕꯗꯣ ꯀꯨꯏꯍꯧꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯗꯦ ꯈꯨꯠ ꯊꯨꯈ꯭ꯔꯕ ꯁꯥꯍꯦꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯅꯨꯡꯁꯤꯠꯃꯨꯛ ꯌꯥꯡꯅ ꯁꯦꯝ ꯁꯥꯈꯤ ꯃꯤ ꯀꯥꯕꯛ ꯀꯥꯕꯛ ꯇꯤꯟꯕ ꯍꯧꯏ ꯀꯪꯂꯥꯁꯥ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛꯇꯨꯗ ꯃꯤ ꯍꯨꯞꯇꯨꯅ ꯆꯪꯍꯟꯕꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯔꯤ ꯃꯈꯣꯏꯁꯤꯡꯗꯣ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯝ ꯃꯊꯧ ꯑꯃꯗꯤ ꯁꯥꯍꯦꯕꯁꯤꯡꯒꯤ ꯏꯃꯨꯡ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯃꯈꯣꯏꯒꯤ ꯃꯅꯥꯏꯁꯤꯡ ꯈꯛꯇꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯆꯞ ꯃꯥꯟꯅꯅ ꯄꯟꯈꯥꯏꯖꯝꯗ ꯁꯦꯝ ꯁꯥꯏ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯄꯨꯔꯦꯝꯕꯗꯣ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯗ ꯊꯕꯛ ꯇꯧꯕꯅ ꯃꯥꯕꯨꯁꯨ ꯕꯥꯔꯇꯣꯟ ꯌꯧꯗꯨꯅ ꯆꯠꯈꯤ ꯂꯣꯏꯅꯕꯤ ꯃꯍꯥꯛꯁꯨ ꯌꯧꯁꯤꯜꯂꯨꯒꯅꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯄꯞ ꯊꯣꯔꯛꯏ ꯇꯣꯟ ꯅꯪꯒꯤꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯑꯩꯕꯨ ꯃꯇꯝꯁꯤ ꯑꯥ ꯌꯧꯔꯦꯅꯦ ꯂꯣꯏꯖꯔꯦ ꯏꯅꯦꯝꯁꯤ ꯆꯟꯗꯣꯜ ꯎꯄꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯩ ꯏꯁꯤꯡ ꯑꯁꯦꯡꯕ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯇꯣꯟ ꯐꯖꯅ ꯋꯥꯏ ꯇꯩꯊꯣꯛꯂꯕ ꯂꯃꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯖꯤꯛꯇ ꯍꯦꯛꯂꯨꯕ ꯂꯩꯁꯤꯡꯅ ꯄꯔꯦꯡ ꯀꯣꯏꯁꯤꯜꯂꯒ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯌꯥꯏꯗ ꯆꯟꯗꯣꯜ ꯎꯄꯨ ꯊꯝꯂꯤꯕꯗꯨ ꯎꯕꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯃꯃꯣꯟ ꯅꯣꯛꯏ ꯃꯍꯥꯛꯅ ꯇꯝꯕꯤꯈꯤꯕ ꯁꯥꯖꯠꯇꯨꯃꯛ ꯆꯠꯄꯤꯔꯛꯂꯕꯗ ꯍꯔꯥꯎꯖꯩ ꯇꯣꯟ ꯊꯣꯔꯛꯇꯨꯅ ꯏꯁꯤꯡ ꯊꯝꯂꯔꯦ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯆꯟꯗꯣꯜ ꯊꯤꯜꯂꯤ ꯇꯣꯟꯅ ꯃꯈꯥꯗ ꯐꯝꯂꯒ ꯌꯦꯡꯉꯤ ꯀꯨꯏꯍꯧꯗꯦ ꯈꯨꯠꯂꯣꯏꯔꯕ ꯀꯧꯕꯅ ꯃꯊꯧꯗꯨ ꯁꯠ ꯂꯣꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯝ ꯑꯌꯥꯝꯕꯗꯣ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯂꯒ ꯉꯔꯥꯡꯗꯣ ꯏꯕꯦꯝꯃ ꯁꯅꯥ ꯂꯥꯛꯂꯝ ꯃꯥꯜꯂꯤ ꯅꯟꯗꯣꯟ ꯄꯤꯁꯛꯅ ꯇꯝꯃꯤ ꯍꯣꯔꯦꯟ ꯃꯥꯕꯨ ꯎꯔꯗꯤꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯁꯤꯜꯂꯛꯎ ꯄꯟꯈꯥꯏꯖꯝꯗ ꯇꯣꯏꯅ ꯀꯣꯏꯊꯣꯔꯛꯎ ꯍꯥꯏꯒꯦ ꯆꯟꯗꯣꯜ ꯎꯄꯨ ꯂꯣꯏꯁꯤꯟꯒꯤ ꯍꯣꯠꯅꯔꯝꯕ ꯅꯨꯄꯤꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯝꯕꯗꯒꯤ ꯇꯞꯊꯔꯛꯂꯦ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯗꯒꯤꯗꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯤ ꯃꯈꯩ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯅꯨꯄꯤꯅ パンꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯀꯔꯝ ꯇꯧꯏ ꯈꯪꯗꯕꯅꯤꯅ ꯈꯔ ꯑꯗꯨꯝ ꯊꯒꯣꯂꯣꯟ ꯏꯃꯨꯡꯒꯤ ꯀꯣꯛꯅꯣꯝ ꯈꯪꯗꯦ ꯑꯩꯅꯁꯨ ꯑꯈꯪꯕ ꯇꯞꯅ ꯇꯞꯅ ꯇꯥꯛꯄꯤꯒꯦ ꯈꯜꯂꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞ ꯀꯣꯟꯁꯤꯜꯍꯧꯒꯗꯕꯁꯦ ꯃꯍꯥꯛꯅꯅꯤ ꯈꯪꯗꯕꯗꯨꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯇꯥꯟꯖꯥ ꯈꯔ ꯑꯩꯅ ꯁꯤꯟꯗꯨꯅ ꯁꯦꯝꯂꯒꯦ ꯇꯣꯟ ꯇꯞꯅ ꯈꯨꯝꯃꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯆꯨꯝꯕꯅꯤ ꯏꯅꯦꯝꯁꯦ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯋꯥꯉꯥꯡ ꯈꯣꯟꯗꯥ ꯌꯥꯝꯅ ꯀꯔꯤꯅꯣꯃ ꯇꯧꯏ ꯃꯤꯅ ꯌꯥꯝ ꯁꯥꯎꯅꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯝꯕꯤꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯃꯊꯣꯡ ꯌꯥꯝ ꯆꯥꯔꯛꯂꯣꯏ ꯀꯣꯛꯁꯨ ꯕꯦꯔꯥ ꯂꯩꯕ ꯃꯥꯜꯂꯦ ꯑꯊꯤꯕ ꯐꯖꯕ ꯈꯪꯗꯦ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯉꯤ ꯁꯝ ꯍꯥꯠꯂꯝꯕ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯆꯞ ꯂꯦꯞꯂꯒ ꯇꯣꯟꯗ ꯌꯦꯡꯂꯛꯏ ꯃꯗꯨꯃꯛꯇꯤ ꯉꯥꯡꯍꯟꯅꯤꯡꯗꯕꯅꯤ ꯃꯍꯥꯛꯅ ꯆꯩꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅꯁꯨ ꯍꯦꯛ ꯍꯥꯏꯒꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯌꯥꯅ ꯍꯦꯛ ꯂꯧꯒꯗꯕ ꯂꯣꯏꯅꯕꯤꯅꯤ ꯁꯤꯗ ꯂꯥꯛꯂꯒ ꯅꯪꯅ ꯌꯥꯝꯕꯨꯡ ꯍꯥꯏꯗꯨꯅ ꯗꯣꯔꯣ ꯗꯣꯔꯣ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯤꯔꯛ ꯇꯤꯜꯂꯕꯗꯤ ꯑꯩꯒꯤ ꯏꯌꯥꯗꯣ ꯅꯍꯥ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯕꯦꯕꯥꯔ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯈꯜꯂꯛꯂꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯏꯅꯣꯞꯇꯤ ꯅꯣꯞꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯇꯝꯕꯤꯕ ꯈꯔ ꯋꯥꯠꯄꯒꯤꯅꯤ ꯀꯥ ꯍꯦꯟꯅ ꯃꯉꯛ ꯍꯥꯏꯒꯠꯄ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯆꯤꯝꯕꯥꯜ ꯊꯨꯝꯂꯒ ꯊꯃꯣꯏ ꯈꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯇꯨꯡꯗꯗꯤ ꯅꯅꯝꯁꯤꯒꯤ ꯇꯨꯡꯗꯅꯦ ꯑꯗꯨꯝꯅ ꯉꯥꯡ ꯁꯛꯂꯪꯃꯅꯨ ꯇꯣꯟ ꯏꯁꯥꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ ꯏꯁꯝ ꯁꯝꯅ ꯋꯥꯉꯥꯡ ꯁꯦꯝꯗꯣꯔꯛꯄꯤꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯣ ꯇꯥꯛꯄꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏꯗ ꯑꯣꯏꯅ ꯁꯣꯜꯂꯤ ꯌꯥꯝꯕꯨꯡ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯉꯛꯂꯔꯣꯏ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯀꯥꯎꯕꯤꯈ꯭ꯔꯅꯤ
ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯀꯅꯥ ꯌꯦꯡꯕꯤꯒꯅꯤ? ꯑꯩ ꯀꯅꯥꯗ ꯀꯦꯖꯒꯅꯤ? ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯂꯩꯔꯣꯏꯗ, ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ꯫ ꯆꯪꯈꯤꯕꯗꯣ ꯊꯥꯕꯜꯅ ꯂꯩꯆꯤꯜ ꯃꯥꯒꯤ ꯃꯔꯨꯝꯗ, ꯂꯣꯠꯈꯤꯕꯗꯣ ꯀꯣꯔꯧꯅ ꯅꯣꯡꯒꯤ ꯃꯄꯩ ꯃꯄꯩꯗ, ꯆꯠꯈꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯂꯦꯡꯗꯅ ꯂꯩꯍꯧꯕ ꯊꯃꯣꯏꯅ, ꯅꯤꯡꯁꯤꯡꯍꯧꯏ ꯃꯇꯝ, ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯂꯦꯞꯇꯕꯅ ꯄꯨꯔꯛꯏ ꯃꯇꯝ ꯑꯃ꯫ ꯊꯃꯣꯏꯒꯤ ꯃꯣꯅꯥꯂꯤꯁꯥ, ꯅꯪꯁꯨ ꯅꯊꯧꯗꯤ ꯃꯩꯕꯨꯜꯅꯤꯗꯅ, ꯀꯪꯂꯥ ꯀꯣꯅꯨꯡ ꯃꯌꯥꯏ ꯆꯕꯨꯛꯁꯤꯗ ꯅꯪꯒꯤ ꯂꯩꯗꯨꯕꯨ ꯀꯅꯥ ꯂꯩꯕꯤꯗꯧꯔꯤꯒꯦ? ꯏꯁ, ꯐꯦꯃꯤꯂꯤ ꯂꯥꯛꯄ, ꯂꯚꯔꯁ ꯂꯥꯛꯄ ꯃꯌꯥꯝꯁꯤ ꯎꯗꯕ꯭ꯔꯥ? ꯃꯣꯏꯅ ꯂꯩꯗꯣꯏꯅꯤ, ꯅꯪꯅ ꯂꯩꯒꯤ ꯃꯔꯝꯗ ꯈꯪꯗꯦ꯫ ꯄꯥꯈꯨꯝꯁꯤ ꯁꯠꯄꯤꯔꯛꯄꯗ ꯂꯥꯞꯇꯛꯅ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧꯒꯤꯗꯃꯛ ꯁꯦꯝꯖꯤꯜꯂꯤ, ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤꯁꯨ ꯂꯦꯞꯇꯦ꯫ ꯂꯤꯌꯣꯅ ꯇꯞꯂꯞ ꯈꯨꯝꯂꯛꯏ꯫ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯃꯤꯗꯤ ꯐꯅ ꯌꯥꯝ ꯇꯤꯟꯁꯤꯟꯈ꯭ꯔꯦ, ꯅꯣꯏ ꯅꯕꯨꯡ ꯅꯧꯄꯥ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ? ꯋꯥꯍꯩꯗꯨꯗ ꯄꯥꯛꯊꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯂꯝꯕ ꯃꯅꯥꯗꯣ ꯃꯀꯣꯛ ꯂꯤꯈꯠꯂꯒ ꯂꯝꯄꯥꯛꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯂꯤꯌꯣꯅ ꯃꯈꯥ ꯇꯥꯏ꯫ ꯕꯣ ꯃꯣꯇꯣ ꯕꯣꯠ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯄꯨꯊꯣꯛꯂꯒ ꯇꯧꯔꯤꯁꯤꯕꯨ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯀꯤꯍꯜꯂꯤꯕ ꯍꯥꯏꯗꯨꯔꯣ? ꯍꯣꯔꯥꯏ ꯃꯥꯟꯕ ꯒꯥꯔꯤꯁꯤꯅ ꯅꯣꯏ ꯏꯪꯂꯦꯟꯒꯤ ꯄꯣꯠꯊꯣꯛꯂ? ꯃꯣꯅꯥ ꯅꯣꯛꯊꯣꯔꯛꯂꯦ, ꯅꯣꯛꯅ ꯅꯣꯛꯅ ꯃꯥꯁꯨ ꯐꯥꯒꯤ ꯇꯥꯔꯛꯏ꯫ ꯏꯔꯥꯡ ꯇꯧꯗꯅꯕ ꯁꯨꯝ ꯎꯠꯄ ꯑꯣꯏꯒꯅꯤꯗ, ꯃꯩꯇꯩ ꯄ꯭ꯔꯖꯥꯕꯨ ꯕ꯭ꯔꯤꯇꯤꯁꯅ ꯅꯨꯡꯁꯤꯕꯅꯦ꯫ ꯅꯪꯁꯦ ꯏꯔꯦꯝ-ꯂꯦꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯀꯣ? ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯛꯇꯨꯅ ꯃꯣꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯅꯪꯁꯦ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕ ꯎꯔꯒ ꯑꯃꯨꯛꯅ ꯎꯔ ꯅꯣꯛꯅꯤꯡꯕ꯫ ꯃꯣꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ꯫ ꯀꯩꯒꯤ ꯁꯥꯎꯕ? ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯗꯦ꯫ ꯇꯧꯗꯕꯗꯨꯅꯤ ꯑꯩꯅ ꯋꯥꯔꯤꯁꯦ꯫ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯆꯌꯦꯠꯅꯔꯤꯁꯦ ꯈꯟꯗꯣꯛꯄ ಲಾಯ್ꯗꯧꯕ꯫ ꯅꯪꯅ ꯕ꯭ꯔꯤꯇꯤꯁ ꯑꯣꯏꯔꯝꯕꯁꯤꯗ ꯑꯩꯁꯦ ꯇꯧꯐꯝ ꯑꯃ ꯈꯪꯍꯟꯗꯕ꯫ ꯑꯩꯗꯤ ꯕ꯭ꯔꯤꯇꯤꯁꯃꯛꯁꯨ ꯅꯠꯇꯦ, ꯕ꯭ꯔꯤꯇꯤꯁ ꯑꯦꯟ ꯑꯥꯏꯔꯤꯁ ꯃꯤꯛꯁꯅꯤ꯫ ꯑꯩꯅ ꯅꯣꯏꯒꯤ ꯃꯥꯡꯅꯕ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤ ꯑꯦꯟ ꯕ꯭ꯔꯤꯇꯤꯁ ꯑꯅꯤꯃꯛꯀꯤ ꯐ꯭ꯂꯣꯔꯤꯁꯅꯤ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯥꯏꯛ ꯇꯧꯕꯗ ꯅꯪꯅ ꯕ꯭ꯔꯤꯇꯤꯁ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯐ꯭ꯔꯦꯟ ꯑꯣꯏꯒꯅꯤ? ꯂꯤꯌꯣ ꯈꯨꯝꯂꯛꯇ꯭ꯔꯦ, ꯃꯤꯆꯤ ꯐꯩꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯗꯗꯤ ꯃꯑꯣꯟ ꯈꯜꯂꯤ꯫ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯅꯣꯝꯃꯤ꯫ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯂꯨꯞꯊꯔꯤꯉꯩ ꯆꯩꯔꯛꯇꯨꯗꯅꯤ ꯃꯟꯗꯤꯡꯕꯝꯒꯤ ꯒꯥꯔꯤ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯊꯧꯖꯤꯟꯈꯤꯕꯗꯣ꯫ ꯃꯟꯗꯤꯡꯕꯝ ꯍꯥꯏꯖꯕꯇꯅꯤ ꯁꯥꯍꯦꯕꯀꯤ ꯁꯤꯐꯥꯏꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯊꯪꯂꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯑꯅꯤꯁꯨꯕꯗ ꯏꯕꯦꯝꯃ ꯁꯅꯥ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯗꯨꯅ ꯇꯣꯡꯈꯤ꯫ ꯃꯗꯨꯕꯨ ꯎꯍꯧꯕ ꯃꯣꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯤꯌꯣꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯂꯦꯗꯤ ꯁꯅꯥꯁꯦ ꯒ꯭ꯔꯤꯛꯀꯤ ꯒꯣꯗꯦꯁ ꯃꯥꯜꯂꯤ, ꯂꯥꯏꯛ ꯗ ꯍꯦꯂꯦꯟ ꯑꯣꯐ ꯇ꯭ꯔꯣꯏ꯫ ꯂꯤꯌꯣꯁꯨ ꯆꯠꯈꯤꯕ ꯒꯥꯔꯤ ꯄꯔꯦꯡꯗꯨꯗ ꯌꯦꯡꯂꯒ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯖꯅ ꯁꯦꯝꯗꯣꯛꯂꯐꯥꯎ ꯃꯩꯇꯩ ꯅꯨꯄꯤ ꯃꯥꯜꯂꯣꯏ, ꯑꯩꯅ ꯈꯪꯖꯕꯤ ꯑꯃ ꯂꯩ꯫ ꯋꯥꯍꯩꯗꯨꯗ ꯃꯣꯅꯥ ꯈꯪꯌꯦꯡ ꯌꯦꯡꯂꯛꯇꯨꯅ ꯍꯪꯉꯤ, ꯌꯥꯝ ꯂꯨꯊꯅ꯫ ꯅꯪ ꯀꯔꯤ ꯈꯪꯉꯤꯕ? ꯃꯁꯥꯅ ꯃꯥꯟꯖꯅꯤꯡꯗꯕ ꯌꯥꯝ ꯀꯦꯖꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ, ꯎꯕꯗ ꯌꯥꯝ ꯐꯨꯅꯤꯡꯕ꯫ ꯃꯣꯅꯥ ꯃꯀꯣꯛ ꯆꯥꯛꯂꯛꯂ ꯃꯥꯜꯂꯦ, ꯌꯦꯡꯗꯪ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥ ꯏꯕꯦꯝꯃ ꯇꯣꯡꯕ ꯒꯥꯔꯤꯗꯨꯅ ꯈꯥꯝꯈꯤꯕꯗꯣ ꯂꯥꯞꯇꯛꯅ ꯎꯔꯕꯗ ꯂꯤꯌꯣ ꯃꯃꯥꯏꯗꯣ ꯂꯝꯄꯥꯛꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯊꯥꯕꯜ ꯏꯕꯦꯝꯃꯗꯤ ꯌꯧꯁꯤꯟꯕꯤꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯏꯕꯨꯡꯉꯣꯗꯨꯅ ꯊꯣꯛꯇꯣꯏꯔꯥ ꯊꯣꯛꯑꯣꯏꯗꯣꯏꯔꯥ? ꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯩꯔꯗꯤ ꯑꯅꯤꯃꯛ ꯄꯨꯟꯅ ꯉꯥꯟꯃꯤꯟꯅꯒꯦ ꯍꯥꯏꯔꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯕꯨ ꯂꯩꯕ꯭ꯔꯥ ꯈꯟꯅ ꯑꯀꯣꯏꯕꯗ ꯌꯦꯡꯂꯤ꯫ ꯀꯔꯤ ꯃꯇꯤꯛꯄꯨ ꯎꯠꯀꯦ ꯈꯟ ꯀꯔꯝꯕ ꯃꯒꯨꯟꯕꯨ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯅꯤꯡꯉꯝꯗ ꯌꯦꯡꯂꯤꯕ ꯊꯋꯥꯏ ꯀꯪꯂꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯦꯡꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄꯗꯣ ꯃꯇꯤꯛ ꯆꯥꯔꯕ ꯐꯝꯐꯝ ꯑꯃꯗ ꯃꯁꯣꯡ ꯐꯟꯅ ꯐꯝꯂꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯣꯡꯖꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯋꯥꯠꯄ ꯁꯤꯀꯤ ꯂꯩꯇ꯭ꯔꯕ ꯃꯁꯨ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯃꯒꯨꯟ ꯑꯃꯅ꯫ ꯁꯥꯍꯦꯕꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯆꯥꯁꯤꯡꯒ ꯈꯨꯠꯂꯥꯏ ꯆꯥꯡ ꯇꯝꯅꯔꯒꯅꯤ ꯂꯦꯞꯂꯤꯕ ꯃꯍꯥꯛꯇꯣ ꯈꯨꯠꯀꯤ ꯅꯣꯡꯃꯩ ꯖꯒꯣꯏꯗꯤ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯨꯡ ꯐꯤꯔꯥꯜꯗꯤ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯃꯥꯡꯗꯒꯤ ꯆꯥꯡ ꯇꯥꯕ ꯇꯣꯛꯂꯒ ꯍꯦꯜꯂꯞꯅ ꯆꯠꯄꯒꯨꯝ ꯇꯧꯏ꯫ ꯀꯨꯂꯩ ꯀꯨꯁꯨꯗꯒꯤ ꯈꯖꯤꯛꯇꯪ ꯄꯥꯊꯣꯛꯄ ꯃꯆꯨꯗꯨꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯄꯣꯂꯣ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ꯫ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯗꯣ ꯈꯩꯗꯧꯒ ꯍꯦꯛ ꯊꯪꯅꯅ ꯁꯦꯠꯂꯤ꯫ ꯁꯥꯡꯂꯕ ꯀꯂꯥꯞ ꯑꯅꯤꯗ ꯈꯣꯡꯒꯥꯎꯒꯤ ꯃꯊꯨꯞꯅ ꯃꯄꯣꯞ ꯇꯦꯛꯇꯅ ꯇꯥꯔꯤ꯫ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄꯅ ꯃꯁꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯊꯟꯗ ꯂꯣꯟꯅ ꯅꯣꯛꯆꯩ꯫ ꯁꯅꯥ ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅꯤ, ꯃꯙꯧ ꯁꯅꯥꯈ꯭ꯌꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯁꯦ꯫ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯗ ꯐꯝꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯂꯤ꯫
ꯁꯦꯅꯨꯒꯤ ꯋꯥꯍꯩꯗꯨꯅ ꯆꯨꯝꯃꯝꯂꯕꯗ ꯉꯥꯎꯗꯤ ꯉꯥꯎꯈ꯭ꯔꯦ, ꯉꯥꯎꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯥ ꯈꯛꯇꯔ ꯐꯖꯔꯤꯕ, ꯑꯩꯁꯨ ꯋꯥꯔꯤꯗ ꯐꯖꯔꯤ, ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯗꯒꯤ ꯑꯩꯒꯤꯅ ꯇꯥꯡꯕꯁꯨ ꯍꯦꯜꯂꯝꯒꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯁꯦꯅꯨ ꯀꯣꯆꯤ ꯀꯣꯜꯂꯛꯏ꯫ ꯍꯣ ꯏꯕꯦꯝꯃꯗꯤ ꯃꯤꯡꯁꯦꯜ ꯌꯦꯡꯕꯤ ꯇꯥꯟꯅꯗꯨꯅ ꯐꯤꯔꯣꯜ ꯃꯃꯜ ꯄꯥꯅꯕꯤꯗꯨꯅ ꯂꯩꯕꯤꯔꯣ, ꯋꯥꯈꯜ ꯃꯊꯧ ꯆꯤꯜꯍꯜꯂꯤꯉꯩ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯍꯥꯏꯍꯧꯗ, ꯌꯦꯡꯉꯣꯇꯨ ꯄꯟꯈꯥꯏꯖꯝꯒꯤꯁꯤꯅ ꯃꯥꯏꯅ ꯍꯦꯛ ꯅꯝꯐꯥ ꯐꯥꯗꯨꯅ ꯃꯨꯟꯖꯈꯤꯅꯤ꯫ ꯃꯃꯤꯠ ꯃꯃꯅꯥꯋ ꯇꯧꯔꯛꯄꯗ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯌꯦꯡꯉꯤ꯫ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯂꯥꯛꯂ ꯃꯥꯜꯂꯦ, ꯇꯨꯡꯗ ꯇꯣꯟꯗꯣꯟꯁꯅꯥ ꯏꯟꯅꯔꯛꯂꯤ꯫ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯂꯕ ꯅꯨꯄꯤꯗꯣ ꯁꯦꯅꯨꯗ ꯇꯥ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯁꯦꯅꯨ ꯑꯩ ꯀꯨꯝꯒꯦ, ꯃꯅꯦꯝ ꯁꯤꯖꯁꯤꯅ ꯃꯌꯥꯒꯤ ꯅꯥꯛꯇ ꯊꯣꯛ ꯆꯪꯈ꯭ꯔꯗꯤ ꯑꯔꯦꯝꯕꯗ ꯉꯥꯅꯨ ꯃꯆꯥꯁꯤꯁꯨ ꯏꯟꯅꯈ꯭ꯔꯒ ꯑꯩꯒꯤ ꯇꯤꯟꯊ꯭ꯔꯣꯛ ꯂꯥꯕꯁꯦ ꯃꯆꯤꯟ ꯑꯇꯨꯝꯕꯁꯤꯅ ꯀꯛ ꯍꯜꯂꯒ ꯌꯣꯠꯈ꯭ꯔꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯖꯤꯜꯂꯤ, ꯇꯥꯁꯤꯜꯂꯤ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯈꯧꯔꯤꯗ ꯂꯩꯔꯣꯡꯒꯤ ꯃꯌꯦꯛ ꯊꯣꯛꯄ ꯑꯄꯥꯕ ꯐꯨꯔꯤꯠ ꯑꯉꯧꯕꯗꯣ ꯁꯦꯝꯖꯤꯜꯂꯤ ꯃꯥꯅ ꯁꯦꯠꯆꯔꯤꯕ ꯈꯨ ꯃꯈꯥ ꯑꯣꯏꯔꯞ ꯁꯥꯡꯕ ꯑꯋꯥꯎꯕ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯁ꯭ꯀꯔꯠ, ꯁꯠ ꯎꯞꯁꯤꯟꯕ ꯈꯣꯡꯅꯝꯗ ꯃꯔꯤ ꯄꯥꯟꯕ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯤ ꯈꯣꯡꯎꯞ ꯑꯗꯣ ꯃꯔꯤ ꯅꯥꯟꯊꯣꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯁꯦꯅꯨ ꯄ꯭ꯔꯞꯄ ꯄꯥꯛꯊꯗꯨꯅ ꯃꯔꯤꯗꯣ ꯀꯣꯆꯤꯗ ꯍꯥꯞꯆꯤꯟꯕꯤ꯫ ꯅꯣꯟꯈꯠꯇꯨꯅ ꯎꯞꯂꯤꯕ ꯑꯉꯧꯕ ꯇꯨꯄꯤꯗꯣ ꯁꯦꯝꯖꯤꯟꯕꯤ꯫ ꯇꯨꯄꯤꯗꯨꯗ ꯅꯞꯂꯤꯕ ꯂꯩꯔꯣꯡꯅ ꯏꯅꯣꯞ ꯅꯣꯞꯅ ꯂꯩꯔꯤꯕꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯁꯅꯥ ꯏꯕꯦꯝꯃ ꯁꯦꯅꯨ ꯂꯦꯝꯕꯤꯅ ꯈꯨꯠ ꯁꯝꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯂꯩꯃꯥꯏꯗꯒꯤ ꯋꯥꯡꯇꯛꯄ ꯖꯒꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯐꯤꯕꯝ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯕꯗ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯅ ꯄꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯍꯣꯡꯅꯕ ꯁꯦꯝ ꯁꯥꯏ꯫ ꯃꯥꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒꯨꯝ ꯈꯣꯡꯊꯥꯡꯒꯤ ꯍꯣꯠꯅꯔꯛꯄꯗ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯃꯥꯒꯤ ꯆꯩꯁꯨꯗ ꯐꯩꯖꯤꯜꯂꯛꯂꯒ ꯃꯁꯨꯒꯤ ꯂꯝꯕꯤ ꯊꯠꯂꯤ꯫ ꯐꯩꯖꯤꯟꯗꯨꯅ ꯇꯠꯊꯠꯄꯅꯤ, ꯆꯩꯁꯨ ꯃꯆꯤ ꯂꯦꯡꯕꯇꯅꯤ꯫ ꯀꯗꯥꯏꯗꯅꯣ ꯅꯤꯡꯊꯦꯝ? ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯁꯤ ꯏꯕꯦꯝꯃ ꯁꯅꯥꯅꯤ ꯈꯪꯗꯕ꯭ꯔꯥ? ꯆꯠꯂꯣ ꯆꯠꯂꯣ, ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯄꯤꯔꯨꯁꯣ꯫ ꯍꯣꯔꯦꯟ ꯂꯣꯏꯔꯒꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯃꯤꯟꯅꯔꯛꯎ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯇꯥꯔꯛꯂꯅꯤ, ꯅꯈꯣꯏ ꯅꯍꯥꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯖꯔꯨꯔꯣ꯫ ꯃꯩꯔꯥꯕꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ꯫ ꯃꯥ ꯃꯗꯧꯗ ꯏꯁꯧ ꯀꯥꯡꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯃꯤꯃꯥꯡꯅꯤ ꯈꯟꯅ ꯇꯞꯊꯩ꯫ ꯑꯩꯁꯨ ꯑꯣꯛꯄꯤꯔꯨꯒꯦ ꯇꯧꯕꯅꯤ, ꯂꯧꯁꯤꯒꯤ ꯑꯃ ꯂꯩꯔꯤ, ꯃꯤꯒꯤ ꯑꯦꯛꯁꯟ ꯈꯪꯗꯅ ꯖꯁꯃꯦꯟ ꯑꯃ ꯍꯦꯛꯇ ꯄꯤꯕ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯔꯪ ꯎꯄꯥꯏ ꯂꯩꯇ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄ ꯎꯞꯂꯤꯕ ꯃꯔꯤ ꯄꯥꯟꯕ ꯑꯅꯣꯛ ꯃꯔꯨꯝꯗꯒꯤ ꯃꯁꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯤ꯫ ꯀꯪꯂꯥ ꯁꯥꯒꯤ ꯂꯝꯄꯥꯛꯇꯣ ꯄꯨꯝꯊꯟꯅꯦ ꯊꯜꯂꯕꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯏꯕꯨꯡꯉꯣ ꯃꯥꯅ ꯃꯥꯌꯣꯛꯅꯅ ꯁꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯂꯥꯛꯄꯗꯣ ꯏꯕꯦꯝꯃ ꯁꯅꯥꯗꯨ ꯆꯠꯄ ꯍꯩꯔꯛꯇ꯭ꯔꯦ꯫ ꯁꯦꯅꯨꯒꯤ ꯃꯈꯨꯠ ꯂꯥꯝꯃꯛꯏ꯫ ꯁꯦꯅꯨ, ꯃꯥꯅ ꯂꯥꯛꯂꯤꯁꯤꯕꯨ ꯑꯩꯒꯤ ꯅꯥꯛꯇꯔꯝꯃꯤ, ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ? ꯁꯛꯇ꯭ꯔꯤꯛ ꯁꯪꯕ ꯍꯅꯧꯁꯤꯅꯔꯥ? ꯅꯤꯡꯊꯦꯝꯒꯤ ꯀꯨꯆꯨꯁꯤꯕꯨ ꯌꯥꯝ ꯉꯧꯊꯣꯛꯀꯨꯝ ꯀꯩꯒꯨꯝ? ꯁꯦꯅꯨ ꯂꯦꯝꯕꯤ ꯅꯣꯛꯏ꯫ ꯃꯍꯧꯁꯥꯅ ꯌꯥꯝꯕꯨꯡꯁꯦ ꯀꯨꯆꯨꯗꯤ ꯌꯥꯝ ꯅꯥꯟꯕꯅꯤ, ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯅꯥꯛꯇ ꯂꯦꯞꯄꯒꯤ ꯐꯖꯩ ꯈꯟꯗꯣꯛꯄ ꯋꯥꯕꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯣꯛꯇꯅꯒ ꯇꯧꯔꯤꯁꯦ ꯄꯛꯆꯔꯤꯕ꯭ꯔꯥ? ꯑꯩ ꯎꯔꯒ ꯅꯣꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯅꯣꯛꯄ ꯍꯥꯏꯗꯨꯗꯤ ꯆꯤꯝꯕꯥꯜꯒꯤ ꯋꯥꯔꯤ ꯈꯛ ꯑꯣꯏꯔꯝꯒꯅꯤ, ꯊꯃꯣꯏꯗꯗꯤ ꯃꯩꯒꯤ ꯇꯨꯔꯦꯜ ꯆꯦꯜꯂꯝꯗꯣꯏꯅꯤ꯫ ꯂꯨꯔꯛꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯒ ꯁꯨꯔꯨ ꯍꯦꯛꯇ ꯁꯣꯜꯂꯤ ꯃꯥꯒꯤ ꯊꯣꯛꯄ꯫ ꯃꯤꯆꯥꯟꯅꯗꯨꯅ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯕꯗꯣ ꯂꯝꯄꯥꯛꯀꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯆꯞ ꯆꯥꯅ ꯊꯦꯡꯅꯩ꯫ ꯃꯗꯧ ꯏꯕꯨꯡꯉꯣꯅ ꯋꯥꯡꯂꯕ ꯐꯝꯐꯝ ꯑꯃꯗ ꯇꯣꯡꯂꯒ ꯃꯥꯕꯨ ꯌꯦꯡꯂꯤ ꯈꯪꯂꯕꯗ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯄꯥꯎ ꯍꯥꯟꯅ ꯄꯤꯔꯛꯄ ꯐꯩ, ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯅꯤꯗꯅ꯫ ꯏꯁ, ꯀꯔꯤꯅꯣ ꯃꯦꯡꯊꯔꯛꯂꯤꯕ ꯈꯣꯟꯁꯤꯅ? ꯄꯛꯆꯗꯦꯗ ꯀꯔꯤꯅꯣ, ꯊꯃꯣꯏꯗꯅ ꯍꯨ 7ꯃꯨꯛ ꯈꯥꯔꯝꯒꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯗꯣ ꯂꯧꯁꯤꯟꯕ ꯍꯩꯇꯕꯅ ꯃꯃꯤꯠ ꯃꯅꯥ ꯇꯧꯗꯨꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ ꯃꯌꯥ ꯆꯤꯛꯁꯤꯟꯅꯔꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯈꯥꯡꯂꯒ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯣꯡꯗ ꯋꯥꯎꯔꯤꯔꯞ ꯇꯧꯅ ꯆꯪꯁꯤꯟꯗꯨꯅ ꯉꯥꯡꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯅ ꯍꯪꯂꯕꯗꯤ ꯄꯥꯎꯈꯨꯝ ꯅꯨꯡꯁꯤꯕ ꯄꯤꯔꯛꯎ, ꯅꯪ ꯑꯩꯅ ꯂꯦꯞꯂꯤꯁꯦ ꯃꯅꯤꯄꯨꯔ ꯃꯌꯥꯏ ꯆꯕꯨꯛꯇꯅꯤ꯫ ꯈꯪꯅ ꯅꯛꯁꯤꯜꯂꯛꯄ ꯁꯍꯨꯝꯗꯨꯗ ꯃꯤꯍꯨꯜ ꯃꯔꯤ ꯊꯣꯛꯄ ꯃꯈꯩ ꯊꯃꯣꯏꯗꯣ ꯅꯤꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯥꯎꯖꯕ ꯃꯇꯧꯗꯨ ꯇꯣꯛꯇꯦ꯫ ꯃꯆꯤꯟꯕꯥꯜꯗꯣ ꯃꯩꯔꯥꯕꯒꯤ ꯅꯥꯀꯣꯡ ꯇꯞꯅꯝꯅ ꯆꯪꯁꯤꯜꯂꯒ ꯈꯨꯝꯃꯤ꯫ ꯈꯣꯏ ꯃꯍꯨꯝꯗꯒꯤ ꯂꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯈꯣꯏꯍꯤ ꯇꯩꯁꯤꯜꯂꯒ ꯂꯥꯛꯄ ꯆꯤꯝꯕꯥꯜꯗꯨꯅ ꯁꯦꯝꯂꯒ ꯊꯥꯗꯣꯛꯄꯤꯔꯛꯄ ꯅꯨꯡꯁꯤꯕ ꯁꯥꯕ ꯋꯥꯍꯩ ꯑꯗꯨꯒꯤꯔꯥ ꯅꯨꯡꯁꯤꯕ ꯄꯥꯎꯈꯨꯝ ꯉꯥꯏꯕꯤꯔꯝꯂꯤꯕ? ꯃꯍꯩ ꯍꯩꯕ ꯅꯤꯡꯊꯦꯝꯒꯤ ꯕꯨꯙꯤꯗꯨꯕꯨ ꯀꯗꯣꯝꯗ ꯂꯦꯡꯕꯤꯈ꯭ꯔꯕꯒꯦ? ꯄꯟꯈꯥꯏꯖꯝꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯑꯗꯨꯝ ꯊꯦꯠꯇꯨꯅ ꯊꯝꯕꯤꯔꯝꯂꯕ꯭ꯔꯥ? ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯍꯥꯛꯁꯨ ꯆꯤꯝꯕꯥꯜꯅ ꯅꯥꯀꯣꯡ ꯄꯛꯅ ꯆꯪꯁꯤꯜꯂꯛꯄꯗ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯏꯍꯨꯜ ꯑꯥꯊ꯭ꯔ ꯍꯟꯗꯣꯛꯄ ꯍꯩꯇ ꯍꯩꯅꯗꯕꯅꯤ ꯂꯧꯗꯨꯅ ꯅꯨꯄꯤꯗꯨꯗꯒꯤ ꯈꯪꯍꯟ ꯍꯟꯗꯣꯛꯏ꯫ ꯃꯤꯒꯤ ꯅꯥꯛꯇ ꯑꯗꯨꯛ ꯅꯪꯅ ꯆꯪꯁꯤꯜꯂꯣ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏꯔꯤꯕ? ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯅꯥꯅ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯅꯣꯛꯂꯛꯎ ꯍꯥꯏꯒꯦ? ꯇꯧꯁꯤꯟꯅꯕ ꯅꯇꯧꯗꯨꯗ ꯅꯨꯡꯁꯤꯗꯗꯅ ꯍꯦꯛ ꯆꯣꯞꯍꯟꯕꯅꯤꯗꯅ꯫ ꯊꯧꯁꯥꯗꯕ ꯋꯥꯍꯩ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯂꯧꯁꯤꯟꯗꯦ꯫ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ, ꯄꯥꯝꯗꯕꯒꯤ ꯃꯇꯧ ꯎꯠꯂꯤ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯗꯤ ꯅꯣꯛꯏ꯫
ꯃꯙꯧꯅ ꯌꯦꯡꯂꯤ ꯈꯪꯕꯅ ꯑꯩ ꯅꯪ ꯄꯥꯝꯗꯦ, ꯅꯪ ꯄꯥꯝꯗꯕꯅꯤꯅ ꯉꯁꯤꯗ ꯅꯠꯇꯦ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛꯇꯤ ꯅꯣꯛꯈꯤꯕ ꯇꯥꯔꯦ. ꯉꯜꯂꯤꯉꯩꯗ ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯅꯕ ꯁꯤꯟꯖꯧ. ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯊꯃꯣꯏ ꯀꯟꯖꯅꯕ ꯋꯥꯃꯥꯡ ꯌꯥꯟꯖꯔꯤꯕ. ꯅꯣꯛꯂꯕꯁꯨ ꯄꯥꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯊꯩꯗꯨꯅ ꯐꯠ ꯆꯠꯀꯦ ꯍꯣꯠꯅꯩ. ꯃꯇꯧꯗꯨꯗ ꯏꯕꯦꯝꯃ ꯁꯅꯥ ꯃꯩꯔꯥꯕꯒꯤ ꯈꯨꯗꯥꯡ ꯇꯥ ꯐꯥꯗꯨꯅ ꯆꯤꯝꯕꯥꯜꯗꯤ ꯅꯣꯛꯇ ꯃꯤꯠꯌꯦꯡꯅ ꯅꯣꯛꯂꯒ ꯍꯪꯉꯤ, ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗꯣ ꯑꯩꯅ ꯑꯣꯏꯅ ꯊꯨꯒꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ? ꯈꯨꯠꯇꯣ ꯐꯠ ꯍꯦꯛꯇ ꯊꯥꯗꯠꯄꯁꯨ ꯌꯥꯗ ꯃꯁꯥꯗꯣ ꯂꯩꯁꯤꯜꯂꯛꯂꯒ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯌꯦꯡꯂꯤ. ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯌꯦꯡꯂꯒ ꯁꯝꯂꯥꯡ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏ, ꯅꯪꯁꯦ ꯅꯀꯣꯛꯇꯒꯤ ꯅꯈꯣꯡ ꯐꯥꯎꯕ ꯑꯩꯅ ꯄꯥꯝꯕ ꯔꯥꯁꯤ ꯑꯃꯠꯇ ꯌꯥꯎꯗꯦ. ꯅꯪꯗꯤ ꯈꯪꯂꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯃꯤꯠꯅ ꯌꯦꯡꯅꯤꯡꯗꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯗꯕ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ. ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯅꯪꯒꯤ ꯅꯇꯤꯛꯂꯅꯦ. ꯁꯥꯎꯗꯤ ꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ, ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯅꯪꯁꯦ ꯅꯤꯡꯊꯦꯝ, ꯅꯪꯁꯦ ꯅꯀꯣꯛꯇꯒꯤ ꯅꯈꯣꯡ ꯐꯥꯎꯕ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ. ꯋꯥꯌꯨꯡꯕꯒꯤ ꯂꯤꯀꯣꯟꯗꯣ, ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯇꯣ, ꯅꯪꯅ ꯅꯥꯆꯣꯝ ꯃꯨꯟꯈꯤꯕꯗꯣ, ꯅꯪꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯣ, ꯅꯪꯅ ꯐꯥꯈꯤꯕ ꯈꯨꯗꯥꯡꯗꯣ, ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯣꯏꯈꯤꯕꯗꯣ, ꯑꯩꯒꯤꯗꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯣ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯩꯇꯕ ꯅꯨꯄꯤꯔ ꯈꯜꯂꯨꯏ. ꯉꯥꯎꯔꯤ ꯐꯩꯔꯤ ꯄꯪꯂꯩꯗ ꯂꯩꯕ ꯃꯑꯣꯡ ꯈꯛꯇꯃꯛ ꯍꯩꯕ꯭ꯔꯥ ꯈꯜꯂꯨꯏ. ꯑꯗꯨꯕꯨ ꯀꯨꯞꯊꯅ ꯅꯤꯡꯁꯤꯡꯂꯝꯕ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯅ ꯃꯩꯔꯥꯕꯕꯨ ꯃꯤꯀꯨꯞ ꯈꯔ ꯂꯣꯟꯊꯣꯛꯇꯕ ꯑꯣꯏꯍꯜꯂꯤ. ꯅꯤꯡꯁꯤꯡꯕꯒꯤꯗꯤ ꯃꯥꯁꯨ ꯅꯤꯡꯁꯤꯡꯕꯅꯤ. ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯇꯣ, ꯋꯥꯌꯨꯡꯕꯒꯤ ꯂꯤꯀꯣꯟꯗꯣ ꯃꯥ ꯌꯥꯝ ꯃꯨꯟꯅ ꯅꯤꯡꯁꯤꯡꯈꯤ. ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯑꯗꯨꯗꯤ ꯍꯣꯡꯂꯛꯇꯕꯅ ꯁꯣꯟꯊꯔꯛꯄ ꯃꯤꯠꯌꯦꯡꯗꯣ ꯈꯨꯗꯛꯇ ꯍꯣꯡꯂꯒ ꯈꯨꯝꯃꯛꯏ, ꯅꯤꯡꯁꯤꯡꯕꯗ ꯀꯥꯟꯅꯗꯕ ꯊꯧꯗꯣꯛꯇꯣ ꯀꯣꯛꯇꯒꯤ ꯁꯨꯞꯇꯅ ꯆꯤꯡꯊꯣꯛꯂꯒ ꯂꯥꯞꯅ ꯂꯪꯊꯣꯛꯈꯣ. ꯑꯩꯒꯤ ꯋꯥꯗꯤ ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤꯕꯅꯤ. ꯑꯩ ꯅꯪꯕꯨ ꯄꯥꯝꯗꯕ ꯑꯁꯦꯡꯕꯅꯤ. ꯅꯪꯅ ꯅꯤꯡꯊꯦꯝ ꯀꯣꯂꯨꯞꯇ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯥꯛꯄ ꯅꯪꯅꯁꯨ ꯍꯩꯅꯔꯣꯏ. ꯑꯩꯒꯤ ꯌꯨꯝꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯌꯥꯝ ꯈꯦꯠꯅꯩ. ꯑꯗꯨꯕꯨꯗꯤ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯨꯅꯦ. ꯅꯣꯛ ꯅꯣꯛꯇꯨꯅ ꯇꯥꯍꯥ ꯇꯥ ꯍꯪꯂꯛꯄꯗꯣ ꯊꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯄꯤꯁꯨꯝꯗꯣ ꯏꯟꯈꯠꯂꯤ. ꯏꯕꯦꯝꯃ ꯁꯅꯥ ꯃꯈꯥ ꯇꯥꯏ, ꯑꯩꯕꯨ ꯄꯥꯝꯗꯕꯒꯤ ꯃꯔꯝꯗꯣ ꯑꯩꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ. ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯔꯨꯞ ꯅꯟꯗꯔꯥꯖꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤꯗꯃꯛ, ꯅꯠꯇ꯭ꯔꯒ ꯄꯟꯈꯥꯏꯖꯝꯒꯤ ꯇꯣꯟꯗꯣꯟ ꯁꯅꯥ? ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ ꯅꯨꯄꯥꯗꯣ ꯉꯝꯁꯨ ꯉꯝꯈꯤꯗꯦ. ꯃꯔꯝꯗꯤ ꯃꯊꯟꯇ ꯍꯪꯖꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤ ꯄꯥꯝꯗꯕꯅꯣ. ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯐꯥꯎꯏ ꯃꯗꯨꯗꯤ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯄꯥꯝꯗꯕꯒꯤ ꯃꯔꯝꯁꯦ ꯇꯣꯟꯒꯤ ꯃꯔꯝꯅ ꯅꯠꯇꯦ. ꯋꯥꯈꯜꯅ ꯈꯟꯗ꯭ꯔꯕꯁꯨ ꯀꯗꯥꯏꯗꯅꯣ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ. ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯈꯨꯝꯅꯕ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯕ ꯍꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯇꯥꯟ ꯀꯥꯏꯖꯕ ꯋꯤꯂꯤꯌꯝ ꯂꯦꯞꯁꯤꯜꯂꯔꯦ. ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯀꯧꯔꯛꯏ, ꯌꯥꯝ ꯐꯖꯩ ꯂꯦꯗꯤ ꯁꯅꯥ, ꯀꯪꯂꯥ ꯄꯦꯂꯦꯁꯀꯤ ꯒꯣꯗꯦꯁ ꯃꯥꯜꯂꯤ. ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯏꯈꯪ ꯈꯪꯅ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯩ. ꯑꯅꯤꯃꯛ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯕꯅꯤ. ꯋꯤꯂꯤꯌꯝꯗꯨ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂ ꯂꯩꯔꯝꯃꯤ. ꯃꯤꯅ ꯌꯦꯡꯂꯛꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯣꯛꯇꯦ. ꯃꯩꯔꯥꯕꯅꯁꯨ ꯈꯥꯔꯞ ꯌꯦꯡꯁꯤꯜꯂꯤ. ꯋꯤꯂꯤꯌꯝ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕꯗꯨꯗ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯆꯪꯁꯤꯟ ꯃꯈꯨꯠ ꯑꯣꯏꯗ ꯄꯥꯏꯔꯛꯄ ꯅꯣꯡꯃꯩꯗꯣ ꯃꯩꯔꯥꯕ ꯂꯦꯞꯂꯤꯕꯗꯨꯗ ꯇꯥꯞ ꯂꯪꯁꯤꯜꯂꯤ. ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯈꯪꯗ꯭ꯔꯕꯁꯨ ꯁꯦꯝ ꯁꯥꯕ ꯑꯃꯠꯇ ꯌꯥꯎꯗ ꯃꯩꯔꯥꯕꯅ ꯌꯥꯝ ꯊꯨꯅ ꯑꯣꯛꯏ ꯇꯥꯞ. ꯋꯤꯂꯤꯌꯝ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ, ꯃꯈꯨꯠ ꯌꯦꯠꯇ ꯄꯥꯏꯔꯛꯄ ꯅꯣꯡꯃꯩꯗꯣ ꯁꯥꯒꯟꯗ ꯊꯝꯂꯒ, ꯁꯨꯇꯤꯡ ꯁ꯭ꯀꯤꯜꯁ ꯌꯦꯡꯂꯁꯤ ꯅꯤꯡꯊꯦꯝ. ꯃꯩꯔꯥꯕ ꯊꯃꯣꯏꯗ ꯅꯣꯛꯏ, ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯅ ꯈꯨꯝꯃꯤ, ꯃꯤꯁꯇꯔ ꯋꯤꯂꯤꯌꯝ, ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯦꯟ ꯄꯥꯏꯗꯨꯅ ꯄꯣꯏꯇ꯭ꯔꯤ ꯏꯕ ꯅꯨꯄꯥꯅꯤ. ꯅꯪꯅ ꯁꯣꯏꯗꯅ ꯍꯦꯟꯒꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯕꯅꯤꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯗꯨ ꯐꯠ ꯊꯥꯡꯒꯠꯂꯒ ꯇ꯭ꯔꯤꯒꯔ ꯆꯤꯡꯉꯤ. ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯇꯥꯔꯒꯦꯠ ꯕꯣꯔꯗ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯩ ꯃꯇꯣꯟ ꯊꯝꯈꯤ. ꯋꯤꯂꯤꯌꯝꯁꯨ ꯁꯥꯎꯔꯪꯅꯅ ꯌꯦꯡꯂꯝꯂꯒ ꯇꯥꯔꯒꯦꯠ ꯕꯣꯔꯗ ꯑꯃꯒꯤ ꯃꯈꯥꯗ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯑꯦꯝ ꯇꯝꯈꯤ. ꯈꯨꯗꯛꯀꯤ ꯃꯇꯧꯗꯨꯗ ꯏꯕꯦꯝꯃ ꯁꯅꯥꯗꯤ ꯉꯥꯏꯍꯥꯛꯇꯪ ꯀꯣꯛ ꯉꯥꯎꯏ. ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯊꯧꯅꯥ ꯐꯒꯠꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗ ꯎꯕꯗ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯦꯟꯁꯤꯜꯂꯤ. ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯔꯛꯂꯕꯗ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕꯗ ꯆꯤꯔꯣꯜꯒꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩꯗꯤ ꯍꯩꯇꯅ ꯍꯩꯕ ꯁꯥꯔꯒ ꯀꯥꯞꯇꯣꯏꯅꯤꯅꯦ ꯅꯣꯡꯃꯩꯗꯣ. ꯄꯥꯟꯐꯝꯁꯤꯗ ꯄꯥꯟꯕꯗꯤ ꯇꯣꯛꯂꯒ ꯃꯅꯥꯛꯇꯣꯐꯥꯎ ꯌꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯏꯖꯠ ꯂꯣꯏꯔꯦ. ꯁꯥꯍꯦꯕ ꯃꯆꯥꯁꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯝ ꯍꯩꯕꯅꯤ. ꯅꯪ ꯊꯣꯛꯂꯛꯑꯣ, ꯑꯍꯩꯕ ꯁꯥꯅꯣ ꯅꯤꯡꯊꯦꯝ. ꯅꯣꯡꯃꯩ ꯇꯝꯗꯨꯅ ꯂꯩꯔꯤꯉꯩ ꯁ꯭ꯔꯨ ꯅꯩꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯃꯊꯧꯗꯨ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ. ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯂꯥꯞꯇꯛꯅ ꯂꯦꯞꯂꯤꯕ ꯁꯦꯅꯨꯕꯨ ꯌꯦꯡꯂꯛꯏ. ꯁꯦꯅꯨ, ꯅꯪ ꯁꯤꯗ ꯂꯥꯛ. ꯁꯦꯅꯨ ꯉꯛꯏ. ꯑꯃꯨꯛꯁꯨ ꯑꯣꯟꯈꯠꯂꯒ ꯇꯥꯍꯥ ꯆꯪꯂꯛꯏ. ꯍꯥꯏꯕꯤꯌꯨ ꯌꯥꯝꯕꯣ. ꯁꯅꯥ ꯏꯕꯦꯝ ꯑꯁꯤ ꯄꯨꯔꯒ ꯇꯥꯔꯒꯦꯠ ꯕꯣꯔꯗ ꯃꯃꯥꯡꯁꯤꯗ ꯂꯦꯞꯍꯜꯂꯣ. ꯕꯣꯠꯇ ꯄꯥꯟꯗ꯭ꯔꯁꯨ ꯃꯉꯣꯟꯗ ꯄꯥꯟꯖꯅꯕ.
nupi ani do mamit lang thole yingi ibe masana do waga ngangsarude kirup yinglamlaga mairabadagi lapna chathoklaga leikre matawduda nupa du so tawrisi yingu haibagu makok illi William su cheplap yinglei mairaba hanjinduna amuk aim tawduna leikre lapna phamliba ya school pokpa amadi sahib sing laplaba su mit yingdo maikai adom da loina thamakle nak yeta chatlamba mi changsilaga yingnei nongmaigi khut chumbada William hainaribani boat mayai du da haipetang yengki mikup ama pantharamda khangkap hekta kapki adubu chapchaba mayai chabukta pali mayam du khuba khunei matau du yinglaga mairaba don sila e William nangi ningthem haitrasu main tawunoda khumlatre mairaba do amarom da kapse haiduna hekta pakap kapani adumapu British machadu su thamoi da low tawribani yamunna tammi maso thamoi wakhal miding karimata choithoktana mihul phawba leptana mikup khara tamduna leiramlaga khangkap kapthoi makoldi fasana hoki mairaba nongmei du sat thangtharaga yingi adubu board adugi mayai di lai thoklaga yamna lapna oi thangmamak nakal matai du da khetuna pale William usittana yinglei adubu mairaba di noki Manipur protect tongnaba ekhoi loina shooting heiba fai Kanglada shooting tamba nangsiyo ningthep nangi skills na Manipur protect tobadi difficult oini thamoi da nokpana magi saruk oini adubu thibra prasabra sai machadugi pakhum ama pigi khanna maithong do haigalakpani adubu nongpok thangma maike dagi kabak thugai daga leiriba checkpal du da phimu set panupa amani phan chongkhalaklaga leptuna leiramba saib ani maraibak chap chana pairiba nongmai duna kaptharakli mikupta ani maklai mai dai thei matawduda khoi mahung kaibagumna leiriba miyam do yo kaiduna machoi kairakle ibe masana ithak thakana nak yengi saib ki sipai sing mathong maram khangdana nongmai pakap ta ka pahorakle senulembi pakhana ibe masana gi makhut khudang pairi sanai be ma marum sidang hak tang pak thabi chinpham leitre maya marak sida chelabadi hinglaroi haina leiramba miyam aduna maikei salai khangda chenarakpada ibe masanabu unakhidre phimu setpa singduna sipai sing aduda handuna kaplakpana nongmai kapna bahai badu oire ataina thawai hingnaba chelabaso ibe masana chenma ngamdre senugi khudang chena paisinlaga hairi akibana khonjel duni senu akhoi babunga wo ai khong se thang ngamdre babunga wo senu ta phaisau kadai da lege yum cha se senu akhoi babunga wo akiba matau adubu senu di peraktuna kaple pakha chawbi mabe mabu konsil biraga themi kaisu tori marum sida leibana akhoi soi sanai bema senu ne themlabasu yade ibe masana mapi taduna manako mensilaga lei lapna phamlamba ya school pokpana chingba singdi mapham du lapana amadi marum oibana thoina ningsa thipam oide adubu marak sida ngasai makhai yingbani pilar marum amada leplaga mayoknabagi ukhong marumda nakong menduna kapliba nupido William na nongmai thangatluga chenkibado ma tanarudre chumdring leptuna yenghawi mairabagi wakhalna sagatkiba sana ibemagi matau ngasi mana uriba aduga yamna taiwannabagum thokle masimakna chimbalda tapna soli nangsu kapahibra khanbani asumna wakhalda adubu ngasidi tonganba machu amana mabu urakpagu nongmai maru marakta chenduna akibana kapliba nupidogi makhutta oirabasu paibiduna akiba kokhaningba phaurai mekup aduda Nandaraski machanupini haiba wakhaldo lapna thamlamlaga ichamchamba nupi amagum ukiduna masa phawba taklamda mairaba khongkap ama thangdori adubu tanja semba heba nongdamba magi mathau nattana mathau sarakpa mekup oibana tunglomdagi mira khaina chelakpa tondonsna chensilaklaga mairabagi khudang phai kaplubagi mamitto pina pumtum thumladuna yambo ekhoina wa makre haigalak minapne angang makre ambo sahum aduda tahata yenglakpada tariba pawduna mairabu pumnama kawanki angang do mana yam luna tawsabani masimakna masado pura onsilaga hangi nangalerambra kadom chaki khangobra ton kaplaga makok hai ai khangbe ambo inem sine dawsana khya ginak ta chalo se haiduna mahaboy khoigi phampham da ngahak thamlambani ai kamai tawdoino yambo angang do kadai leiramdoino pakhatuna niktuna kaplibado yingma nungai traduna mairaba magi makhut pairakliba tongi khut tapna paiduna themi masu pakhatpani adubu phathai
ꯀꯞꯀꯅꯨ ꯇꯣꯟ ꯅꯥꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯦ ꯅꯪ ꯁꯤ ꯂꯩꯔꯝꯃꯨ ꯑꯩ ꯑꯁꯤꯗ ꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯃꯥꯌꯣꯛꯅꯕ ꯎꯄꯥꯝꯕꯤ ꯑꯗꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯥꯡꯒꯤ ꯍꯣꯠꯅꯔꯝꯕ ꯈꯣꯡꯊꯥꯡ ꯁꯞ ꯂꯦꯞꯈꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯪꯒ꯭ꯔꯦꯖꯀꯤ ꯁꯤꯄꯥꯏꯁꯤꯡꯅ ꯌꯣꯝꯁꯤꯜꯂꯒ ꯉꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯁꯦꯅꯨꯅ ꯀꯣꯟꯕꯤꯗꯨꯅ ꯂꯩ ꯀꯞꯄꯗꯤ ꯇꯣꯛꯂꯝꯂꯦ ꯈꯨꯗꯛꯀꯤ ꯍꯣꯡꯈꯤꯕ ꯁꯛꯐꯝꯗꯣ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕꯒꯨꯝ ꯇꯧꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯄꯥꯈꯠꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯒ ꯏꯕꯦꯝꯃ ꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯉꯥꯛꯄꯤꯔꯤ ꯃꯇꯧꯁꯤꯡꯗꯨ ꯀꯨꯏꯅ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯃꯩꯔꯥꯕ ꯃꯁꯥꯗꯨ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯇꯣꯟꯒꯤ ꯈꯨꯗꯥꯡ ꯇꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯁꯦꯅꯨ ꯂꯦꯝꯕꯤꯅ ꯁꯥꯒꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯊꯦꯝꯃꯤ ꯁꯅꯥ ꯏꯕꯦꯝꯃ ꯅꯨꯡꯁꯥ ꯊꯤꯕꯤꯔꯅꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯩꯔꯦ ꯏꯕꯦꯝꯃꯕꯨ ꯀꯅꯥꯝꯇꯅ ꯁꯣꯛꯂꯔꯣꯏ ꯀꯞꯄ ꯇꯣꯛꯄꯤꯌꯨ ꯑꯩ ꯇꯥꯕ ꯉꯝꯖꯗꯦ ꯊꯦꯝꯗꯤ ꯊꯦꯝꯂꯤꯕꯅꯤ ꯍꯥꯏꯕꯕꯨ ꯍꯦꯟꯅ ꯀꯞꯅꯤꯡꯍꯜꯂ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ ꯁꯦꯅꯨꯗꯤ ꯏꯄꯥ ꯄꯥꯈꯠꯆꯔꯦ ꯃꯔꯝ ꯍꯪꯒꯦ ꯈꯜꯂꯤꯉꯩ ꯀꯞꯂꯤꯕ ꯅꯨꯄꯤꯗꯣ ꯅꯨꯡꯅꯤꯛꯅꯅ ꯍꯥꯏꯔꯛꯏ ꯁꯦꯅꯨ ꯂꯦꯝꯕꯤ ꯅꯤꯡꯊꯦꯝꯗ ꯆꯤꯡꯗꯨꯅ ꯄꯣꯛꯈꯤꯕꯗꯣ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯔꯝꯂꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯑꯩꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯀꯞꯄ ꯑꯣꯏꯁꯅꯨꯀꯣ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯆꯠꯅꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜ ꯊꯣꯛꯄ ꯃꯈꯩ ꯑꯩꯕꯨ ꯊꯤꯕ ꯑꯣꯏꯁꯅꯨꯀꯣ ꯁꯦꯅꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ ꯑꯣꯏꯁꯅꯨ ꯁꯅꯥ ꯃꯈꯣꯏ ꯅꯤꯡꯊꯦꯝꯁꯦ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯋꯥꯈꯜꯗ ꯂꯦꯞꯅꯃꯛ ꯉꯥꯎꯕ ꯑꯣꯏꯁꯅꯨ